Hauzik Paliba Chief Minister Nongthombam Birena Luchingba BJP gi lengak manungda charangnaba ama thokliba asigi matangda Waroisinama puraknaba BJP National Spokesperson su oiriba North East in charge Dr. Sambit Patra ngasi numinini ki khongchatta Imphal da Thunglakhre Mahakna Imphal Airport hek yaurakpaga BJP Manipur Pradesh ki President A. Sardare Bina Luchingduna party ki maruoiba member sing amadi tongan ba Minister MLA singna taramna oki IT News na fangba paugi matung ina BJP gi North East in charge Sambit Patra gi ngasi gi Imphal khongchat asi yamna maruoiba khongchat ama oiri Sambit Patra na ngasi party gi luchingba singa wa khanaraba matung hayeng BJP gi MLA sing yauba mifamama party ki office ta pangthoklaba yai hairi numit nini ki khongchatta Sambit Patra na Imphal da lakliba asi numit kharani gi mamangda BJP gi MLA Marina makoina pairamba CM gi advisor amadi chairman gi famsing da gi resign tawkhibaga loinana Chief Minister da pen da wafam kaya fongdokna kiba amadi Delhi da laiduna center gi luchingba sing unaba gi damak ngaiduna leinariba asigi matangda oiba yai hairi adumakbo MLA singna Delhi da laidiba dusu political ga mari leinade hainasu fongdokna kiba laikhrabani Panba yabadi hauzik paliba BJP gi lengak asida BJP na majority oina mikhalda mai pakraba matungda party asigi ticket fanghodaba tongan ba political party dagi mai paklakhiba MLA singnasu sagotuna seat humphogi manungda 65 rom party asiga chatminari bani lengak asida minister gi fam paihodaba MLA kharasu makhoigi asauba fathanaba tongan ba lengak ki department singi chairman gi post piba tanatana chief minister gi advisor gi fam phauba piduna BJP gi lengak 2.0 asi chahi ama mapung pharakibani BJP gi MLA kharana makhoina pairiba famsingdagi resign taunakhiba sida lengakta karigumba akaiba mata leite lengak asi MLA 65 na sagotuna majority oiriba lengakni MLA kharagi irangda lengak kaigadaba leite hainasu chief minister Nongthombam Birena fongdokhibasu laikhrabani तुम तो हमेशा मेरे साथ ही रहता है जी ऐसा है ट्रेनिंग करने भी गया तो मिलना है हमारे को फोटो लेने के लिए